Ngasigi warisi Devanskini. Mak atan bamadi matam bumamal khangdana hingli. Maki maboki wahai amana maku punsida mai pakpa mo ohen bada chawna mateng pangki. Ngasigi mamal leiraba punsi hingbagi midyang bu hongdokpa ngamba warisi pukning changna taduna punsida mai pakpa puraklasi. Devans class 8 tamba yamna lamhenba angang singi marakta pumnamuktagi lairik laisugi maramda ningda leiba angang amani. Class 7 mak lairik yamna farami. Mak class 1 khalakpagi matungina lairik pukning changba nongmagi watharami. Mak wakal makal khanduna matam lenba horaklami. Mamanabasinga punduna matam mayam ama manghalli. Video game sanaba mobile paibada matam leli. Maki mamaga mapaga nungtigi ayuk nganna thabak chatli. Thengna numit taraba tungda yumda halai. Devans ayamba matam maki mabok matam leli. Devans ke mabok Lousing leiba punsigi awaba nungaiba mayek sengna khangba halni. Matam pumbada Devans bo karida soikini haiduna masunupa bu ngakselli. Ahalna masunupa Devans ta matam pumbada tai mahi amadi punsigi awaba singbu thengnaba misingna masagi asengma masakbu puthokpa ngammi. Sanau nungaitho koyu adubu kaidonungda nasagi nathodangbu kawanu. Adubu Devans maboki wabu ilai thoklammi. Mangna kalli iboki wasi thainagi misingi wakalni. Tapna atanbu maki hainabi semli. School ki homework mapung phana tawba ngamlamde. Exam naksalak-labasu lairik pade. Mama mapana hangba khudingi makna hai ai hayeng oina tawgani. Haujik matam yamna leiri. Mabongna mangonda hai Devans ngasigi thabak hayengna namsinduna thamganu. Matamna kanabasu ngaide. Adubu Devans na maboki wabu ilai thoklammi. Mak exam ningthina honaba tawdana tharami. Mak yamna likpa markta pass tori. Maki marksheet puraga mapana yamna sauna Devans ta hai. Devans nang nasagi thaudang masak khangdrabadi punsi chupa wana ningamdana leigani. Devans tuminna lei. Punamaksi maboki wabu thausadabna ni haiba mak khangde. Mak haujisu khangba ngamdri. Mabongna nungtigi tumlamdaida mamal leiraba wari kaya liraga Devans bu tumma themmi. Nongma tumlamdaida mabongna Devans ta hai thaina aikhoina nangumna chawraklaba matamda nungtigi school yaubagidamak khongna kilometer 3 lapna chatpa tarami. Aikhoina bag amadi khongup tonglamde. Adubu aikhoina lairik tamningbagi apamba yamna pokhi. Chap manana nangi napabungsu lairik tamlaba tungda mafam amada thabak tawraga ngasi yumgi awat apa nangi lairik tamhallibani. Aikhoina lapi haiduna toklamlabadi ngasi nangsu school chalamdaba yai. Maboki wasi tapna Devans na tarami. Adubu mabongna hairibasi maki wakalbu hongdokhanbagi hairibani haiba mangna khanglamde. Maki thamoida ahongba amata laktri. Tha khara matung annual exam gi matam oire. Matangsi maki thabak leithokpagi hainabina makpo chetna paiba matangni. Mak science math subject animakta fail oire. Result thoklaklaba matung mapana hai ngasidagi mobile paiba yaroi sanaba chatpasu yaroi. Mapagi wa taraga Devans yamna nungairamde. Maki ojana mangoda cheirammi. Maki marumnasu makpo noknarami. Numitugi numidang tumlamdaida Devans na maki nungaitabasing mabokta tammi. Mabongna Devans ki kokta nana tapna hai Devans punsida awaba thengnaba punsigi maithiba nate. Awaba thengnaba isona mi punamakki punsida akanba ama ohenbagi mikap thokpagi piba punsigi saruk amani. Turaba tungdasu hanjin hawatpa adumak punsida mangna phangninglibadugi manakta yawba ngami. Mabongna khutbu tapna thangatlaga punsida thengnakiba ayat apalsingna pikiba awabasingbu ningsinglaga hai punsigi lei mi punamakna masana semjab mathau tai. Laibakta tainaduna leiba yade. Punsida awaba thabak suba amadi khangba maruoi. Nangsu ngaihaki nungaibabu thadoktuna punsigi lei yekpa ngammi nangna pamlabadi. Devans na maboki wahaising taraga numitudagi maki wakalbu punsida karigumba mai pakpa mi ama oina sembagi wakal poklammi. Numitudagi makna punsibu hongdokpagi warep leplammi. Numitudagi mak ayuk nganna hawatpa hawi. Ayukta maboka wakalbu amata oibagi sajel tawi. Lairik nungtigi matam chana pari. Si maki nungtigi lamchat oire. Mabongna mangonda apik-apikbu pandam kaya pangthokpagi nungtigi lambi tai. Mabongna nongmada sumnatagi math gi question 10 tang ngamnaba honau. Ngasi sumnatagi pung 2 khaktang lairik pau. Khongthang amagi matungda khongthang ama. Devans maki lairik pabda nungaiba phawba horai. Mangna warakpa matam mabongna mangonda wasi haiduna pukning thawgalli. Devans lepa phai adubu kaidungda ngammaroi haiduna thadokpa tawganu. Mathangi exam da Devans na maki result na punamakta ngakhalli. Mak school gi satra singi manungda rank 2 subada laglammi. Mapana machagi honaba kanba ubada yamna chathokjarami.
Mamana Devansbu chetna konsilaga kaplammi. Mabokna momon minok amaga loinana Devans da hai. Devans, khotna jamal kaidungda lemna mangge. Matam pumbada kauroidabani. Sima punsigi amata ngairaba parani. Numitudagi Devansna mabokna haibasing matam pumbada ningsingduna punsida mai pakpa ama oigani wasai. Chahi kaya chatkre kathokpa amadi khonaba kanbaga loinana Devansna maki mahai mapung phana tamle. Mangna engineer gi admission lawre. Loinana scholarship su phangki. Maki mamanabasing khulgi mising makpu makhoigi tamjaningai oiba misak ama oina lawnari. Karigumba matamda mamanabasingga unaba matamda maki alotpa mai pakpagi maram karino hangbada makna hai. Aigi mai pakpagi alotpa karisu leite. Si pumba aigi abokna aingonda haikiba wahai. Atanba mai pakpagi achauba yaknabani. Honaba kanba mai pakpagi asengba marupni. Abokki wahaisingna aigi thamoy yongna chingsinki. Matamna sum chatkibana Devanski mabok yamna sontharammi. Maki aroiba matangda Devansbu nakta kausilaga aroiba pusigi para hairammi. Devans mi amagi asengba masak maki lan thumna chang tauroi. Maki taujamalna maki chang taugani. Nangna mai paklaba tungda nangi lousing amadi talakpalan atopagi mateng pangbada sinagadabani. Simak aigi nangonda aroiba parani. Chayolani matung Devanski mabok malem thadokuna chatkre. Devanski mitta pileptana tari adu maki thamoida chauthokchaba ama pokcharam. Chahi kaya chatkre Devans mai pakpa engineer ama oire. Mabokpu nungsingbagidamak mangna khungangda school ama lingkhatle. Khungangi Leiraba angangsingbu matik chana mai tambiba ngamlammi. School gi gate manakta nungna haktuna mabokna hairamba Mamal Leiraba Lousing iduna thamlammi. Iba mayaksina angangsingbu punsigi asengba masak khanganbata natana Devansna nungtigi nungda iriba wahisingbu paraga mabokki nungsiraba momon minok ningsingba ngamlammi. Mabokki wahising suknatagi wahai nate. Matamna leidi makhai muthatpa ngamlaroidaba wahini. Mabokki wahai taba khudingmakna maki punsibu achumba maikaida puduna chatkhi. Devansna mabokki wahaisingbu thajabadagi maki punsi hongdokpa ngamkhi. Matam kaya mabokna haibasingbu mangsu thausadaduna leikhi. Ngasi phawba thausaramdrabadi ngasi mangna mai pakpa ngamlibasi ngamlamloi. Mangna khankhi atanba pumnaktagi achauba yeknabani. Aduga honaba kanba mai pakhanbagi yamna chanaba marupni. Warisibu mapung phana tabibagidamak thagatchari. Warisina punsida karigumba asengba khara khanghale khallagadi channel sida yawriba video adai soidana yengbiyo. Ningsingu marak marakta sigumba apikpa wari amanasu punsibu pumhong hongdokhanba ngammi.